ꯂꯝ ꯑꯃꯗ ꯌꯥꯝꯅ ꯄꯪꯕ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛꯇ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯌꯥꯝ ꯌꯥꯝꯅ ꯊꯧꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯗ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯃꯌꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯡ ꯑꯁꯤ ꯀꯅꯥꯅ ꯁꯥꯕꯅꯣ? ꯃꯁꯤ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯥꯡ ꯑꯁꯤ ꯁꯥꯔꯤꯕꯅꯣ? ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯅ ꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯈ꯭ꯔꯕꯗꯤ ꯍꯥꯠꯇꯅ ꯇꯣꯛꯂꯒꯅꯤ꯫ ꯅꯪꯒꯤ ꯊꯥꯡꯁꯦ ꯊꯧꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯗꯟꯗꯤ ꯑꯣꯏꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯁꯅꯊꯣꯡꯗ ꯑꯋꯥꯡꯕ ꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯗꯨꯗ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇ ꯀꯞꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯞꯂꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯆꯥꯛꯁꯨ ꯑꯃꯠꯇ ꯄꯤꯖꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯞꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯨꯕ ꯁꯪꯒꯣꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯁꯪꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯍꯥꯛ ꯊꯥꯡ ꯁꯥꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯊꯧꯑꯣꯏꯗꯕꯒꯤ ꯄꯨꯡꯈꯠꯂꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯈꯣꯏ ꯑꯩꯒꯤ ꯁꯪꯒꯣꯝ ꯑꯁꯤꯅ ꯍꯩꯗꯣꯛꯏꯕꯁꯤ ꯎꯗꯕ꯭ꯔꯥ? ꯑꯩꯗꯤ ꯁꯪꯒꯣꯝ ꯍꯩꯗꯣꯛꯄꯒꯤ ꯀꯞꯆꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯌꯨꯝꯗ ꯀꯞꯄꯨꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯊꯥꯡ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯥꯡ ꯁꯥꯕ ꯇꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯃꯕꯦꯟꯗꯪ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯊꯥꯡ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯕꯁꯤꯡꯗ ꯑꯩꯒꯤ ꯊꯥꯡ ꯑꯃ ꯁꯥꯍꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯡ ꯁꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯏꯗꯨꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯊꯥꯡ ꯁꯥꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯥꯡ ꯁꯥꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯂꯥꯛꯅꯈꯤꯕꯗꯨꯗꯒꯤ ꯊꯥꯡ ꯁꯥꯕ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃꯅ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯕꯁꯨ ꯅꯨꯄꯥꯃꯆꯥ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯤ ꯊꯥꯡ ꯁꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯅ ꯁꯥꯕ ꯊꯥꯡ ꯑꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯊꯥꯡ ꯁꯥꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯗꯨꯗ ꯇꯝꯂꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯄꯨ ꯀꯔꯤ ꯁꯤꯟꯊꯥꯒꯤꯗꯃꯛ ꯀꯧꯕꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯪꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯊꯧꯕ ꯅꯨꯡꯕꯨꯁꯨ ꯀꯛꯄ ꯉꯝꯕ ꯊꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫
ꯃꯗꯨ ꯅꯍꯥꯛ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯆꯦꯟꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯐꯩ, ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯎ ꯌꯨꯡꯗꯨꯅ ꯅꯪꯕꯨ ꯄꯨꯡꯈꯠꯇꯨꯅ ꯅꯨꯡꯁꯥꯗ ꯐꯧꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯣꯛꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯕꯣꯛꯅ "ꯑꯗꯨꯒꯤꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯊꯥꯡꯗꯣ ꯑꯆꯧꯕ ꯑꯊꯧꯕ ꯑꯃ ꯁꯥꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅ ꯂꯨꯝꯕ ꯑꯊꯥꯕ ꯊꯥꯡ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥꯃꯆా ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯨꯝꯂꯕ ꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯊꯥꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯊꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯝꯃꯤ, ꯃꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯁꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯝꯃꯛꯏ, "ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯤ ꯅꯨꯡ ꯀꯛꯄ ꯉꯝꯕ ꯊꯥꯡ ꯑꯃ ꯁꯥꯎ ꯍꯥꯏꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯟ ꯆꯠꯄꯗ ꯄꯨꯅꯕ ꯊꯥꯡ ꯁꯥꯎ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯈꯨꯠꯂꯥꯏ ꯍꯥꯏꯕꯁꯤ ꯃꯃꯤꯡ ꯇꯣꯉꯥꯜꯂꯤ, ꯃꯃꯤꯡ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯐꯝꯁꯨ ꯇꯣꯉꯥꯜꯂꯤ꯫ ꯁꯣꯔꯤꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤ, ꯊꯥꯡꯖꯧꯅ ꯎ ꯌꯥꯟꯅꯩ, ꯊꯥꯡꯁꯥꯡꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯝꯅ ꯑꯩꯒꯤꯁꯨ ꯅꯨꯡ ꯀꯛꯅꯕ ꯅꯨꯡꯀꯛ ꯊꯥꯡꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯄꯦꯜꯂꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯡ ꯑꯗꯨ ꯀꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯗꯨꯝꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ, ꯅꯤꯡꯊꯧꯅ ꯈꯪꯒꯠꯂꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯁꯤꯗ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯀꯧꯈꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯀ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯄꯨ ꯀꯧꯕꯤꯕ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ, "ꯍꯥꯏ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯁꯦꯝꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨ ꯋꯥ ꯉꯥꯡꯍꯟꯒꯗꯕꯅꯤ, ꯏ ꯆꯦꯜꯍꯟꯒꯗꯕꯅꯤ, ꯁꯣꯔ ꯍꯣꯜꯍꯟꯒꯗꯕꯅꯤ, ꯃꯤꯍꯨꯟꯁꯨ ꯆꯣꯡꯍꯟꯒꯗꯕꯅꯤ꯫
ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯂꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯁꯥ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯃꯤꯇꯝ ꯑꯗꯨ ꯁꯥꯕꯗ ꯆꯪꯒꯗꯕ ꯌꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯀꯥ ꯑꯃꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯂꯕ ꯌꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯁꯨ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯍꯣꯏ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ "ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯌꯨꯝꯗ ꯍꯟꯖꯔꯣ" ꯍꯥꯏꯗꯨꯅ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯣꯛꯅ ꯅꯤꯡꯊꯧꯅ "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ "ꯑꯕꯣꯛꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯕꯣꯛ, ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯥꯅꯕ ꯍꯥꯏꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯗꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯅ ꯂꯥꯛꯅꯔꯒ ꯁꯤꯒꯗꯕꯒꯤ ꯃꯍꯨꯠ ꯏꯇꯣꯝꯇ ꯁꯤꯖꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯖꯥꯎ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯊꯥꯞꯄꯗ ꯅꯨꯄꯥ ꯑꯃ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯑꯍꯟ ꯍꯅꯨꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯍꯟ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯍꯜ ꯑꯗꯨꯅ "ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯔꯒꯦ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ "ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯍꯧꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯂꯝ ꯈꯔꯗꯤ ꯆꯪꯉꯒꯅꯤ꯫ ꯃꯗꯨ ꯏꯅꯤꯡꯊꯧꯒꯤꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯍꯧꯕ ꯌꯥꯈꯤꯔꯣꯏ"꯫ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯂꯒ "ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ? ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯌꯨ? ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩ ꯄꯤꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯐꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯥꯏꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯤꯑꯣꯏꯕꯒꯤ ꯁꯝꯗꯒꯤ ꯂꯧꯕ ꯃꯩꯇꯥꯟ ꯕꯣꯔꯥ 3 ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯀꯞꯄꯒꯤ ꯄꯤꯔꯥꯡ ꯈꯔꯨꯡ 2 ꯄꯤꯕꯤꯌꯨ꯫ ꯃꯗꯨ ꯄꯤꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯌꯥꯔꯒꯅꯤ"꯫ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯗꯅ "ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯍꯥꯞꯀꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ
ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯄꯣꯠꯂꯝꯁꯤꯡꯗꯣ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ, ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯖꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯝꯁꯤꯡꯗꯨ ꯃꯩꯇꯥꯜ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯛꯊꯣꯛꯍꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯀꯤꯕꯗꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯐꯥꯎꯕ ꯃꯔꯨ ꯀꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯝ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯜ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯠ ꯑꯃꯐꯥꯎ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯀꯞꯐꯟꯗꯨꯅ ꯄꯤ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔꯨꯡ ꯑꯅꯤꯗꯤ ꯂꯥꯏꯔꯗꯅ ꯈꯔꯨꯡ ꯃꯅꯤꯡ ꯐꯥꯎꯕ ꯀꯣꯏꯕ ꯊꯨꯡꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯔꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯤꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯁꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤꯃ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯣꯏꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯁꯨ ꯃꯕꯦꯟ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫